अहानबदा मरोइबा पाउसिंग पिसरे अकोइबगी फिबम ngak salhaudrabadi sa uchek amadi pami makhal kaya malem asitagi khongol mutkhibako miyoiba aikhoiju mutkiba yai haina Environment and Climate Change ki Director Dr. T. Kumar na phongdolei Ima leibak ki damak honarabasu mahi masin haiba asidi thadokpai yadana loinaraga chatkadaban haina Department of Social Welfare ki Director N. Utamna phongdolei Amadi climate change activist Disipriya Kangu Jamna ani shubo oina Vatican ge head Pope Francis unaduna Manipura thokiba irang asigi matangda warishin puraknaba khanaduna ba kitamak numit mangani gi khongchetang ase India thadokre